Pet marang kai ne yaw chinjak toina charabadi intestinal cancer gi risk hengalai haiba study amadagi khangmangamle. University of Pennsylvania gi researchers singna haiki usida changyeng tawduna yengbada pet yamna yaw chinjak chabana intestine da cancer na hali haiba khanglakpani. Molecular Cancer Research Journal da phonglakhiba study gi report na haiki hakchang lumba natraga lumdaba amasung mayang kangba natraga masan noibgi wafam na tongan na thamkhraga shaba thakpagi mawong soirabadi intestine da cancer tawrai haiba mayak sengna khangle. Hakchang gi arumba amasung anoibi henba haibasi cancer gi maroiba risk factor ni. Adu moinamak mayang kangba mioi oirabasu phet ki saruk yawba chinjak toina charabadi colorectal cancer gi risk hengalai haina University of Pennsylvania gi researchers singna phongdokhi. Researchers singna usi kharada phet ki saruk ka hena yawba chinjak pijarami atopa kharana icham chamba mawongda atei atopa chinjak sing pijarami. Matam kharagi manungda sangdam naduna yengbada phet ki saruk ka hena yawba chinjak pijaba usi kanglup adu intestinal cancer gi risk wangkhalakpa thengnakhi. Phet yawba chinjak chabana tholakpa yaba khudaki oiba side effect ti puk nungsit kaba puk kangkhatpa thagebada asinba kaba amasung thabak sabani. Tungda tholakpa yaba long term side effect na heart disease ki risk hengal anbani. Hakchang phana lainaba gidamak phet ki saruk kharadi adumak chaba mathau tai adubu akaknaba chang amadi leigadabani. New York Times Health Guide ki recommendation matungina saturated fat amasung trans fat ki chang hantharaga unsaturated fat ki chang hena chagadabani. Tongan masa maruaina red meat ta saturated amadi trans fat yawi. Olive oil amadi nga makhal kharadana unsaturated fat yawi. Saturated amasung trans fat yamna chabana inflammation thoanduna intestinal cancer gi risk hengat hanbani. American Heart Association gi report amana haiki sangchata American singi chinjak ta fat ki saruk yamna yawi. Maduna maram oiraga diabetes amadi coronary heart disease na singba khudong thingai oiraba laina singi risk hengat halli. Saturated fat amasung cholesterol yamna yaw chinjak chabana I utong sing phunjil halli. Inkhalak liba angang singdadi ayamba matamda chen chongduna sanabanina phet yaw chinjak charabasu thoina akaiba leite. Adubo angang oiraga su hakchang leng otpagi chang watlabadi phet yaw chinjak chabada khudong thiningai oi. Mioibana chabada yawkhiba saturated fat amasung trans fat na I utong da paisilakpadagi I utong ado khujilai. Maduna maram oiraga igi cell da akaiba thoalli. Thawong asibu atherosclerosis haina khangai. Cholesterol yamna yaw chinjak charabadi hypertension haibadi blood pressure wangba ohelai. I utong phunjilaktuna igi cell da akaiba thorpadagi blood pressure wangkhalakpani. Kidney yawna hakchang gi tongan ba kaya chingda akaiba tholakpa maramna blood pressure wangbagi thawong asi khudong thiningai oi. Blood pressure wangmana tholakpa yaba khudong thingai oiba thawong singdi heart attack, stroke amasung kidney failure na chingmani. Chaba thakpi mawong soiduna hakchang gi arumba hengalakpadagi type 2 diabetes narakpa tarabadi amukke hena khudong thiningai oi. Atherosclerosis na maram oiraga brain yoba I utong sing phunjilaklabadi stroke torokpa yai. Heart ki region da leiba I utong phunlagana heart attack torai. Heart attack amadi stroke na mi sianba yai. Aikoina sasen ki bachinja khudimak digestive system na tumhanbada gas puthoroi. Adubu gas ka hena thoraklabadi hakchang nungai hande. National Digestive Diseases Information Clearing House ki report matungina phet yawba chinjak yamna charabadi puk ithan thangatuna leiba maramna nungsit karakudigi hakchang nungai hande. Maroina thawda tawba natraga ngauba chinjak kara hena chabadagi khudong chataba oihallai. Yamna toina thagebada asenba kabagi thawngbu gastroesophageal reflux disease GERD haina kawi. Marakta GERD gi khudong chadaba mayok narabadi antacid hinarga natraga chaba thakpagi mong hongdolaga phan mangami. Adubu yamna toina mayok narabadi hakchang da khudong chadaba kayamarom tholai. Phet yawba chinjak toina chabana khudong chadaba si ohilakpani. University of Maryland Medical Center gi report amana haiki phet marang kaina yawba chinjak toina chaba matamda blood pressure wangkhalakpaga loinana cholesterol wangkhalakpadagi heart disease amasung cardiac arrest ki risk hengal hali. Saturated fat amasung cholesterol marang kaina yawba chinjak singdi sansa, hamengsa, whole milk, cream amasung yerum mamut na chingmani. Mafam khuding yoliba cookies, cake, chip, cracker amadi fast food singda trans fat yamna yawi. Yariba makai asigumba makhal gi chinjak asi kara hena charoi dabani haina akhang hi singna mot piri. Arobada video subi yengbiri bu khuding mapu thagachari.